mahakna asum lakpada ahal ama thengnarami khurumjari abok nahakti matau karamna mafam asida laklibana mafam asida lakliba mioi amata hingna mayumda hanba yaudri aduna mafam asi thadoktuna yamna thuna satpana phagani karigumba hingchabana khangkhrabadi nangbu murti olhanba natraga hingna sabra kainomdi soina tawkhrani karino abokna harisibo mafam asi yamna khudong thiningai oi hairaga abokti mafam asida karigidamak laribano aduga aibuna mikithi amagum chatlo haribadi aigi isado hingchaba asina murti onduna thamkhre aduga aibuna mahaki sanaba thaknaba thongnaba thamibani kariguma matamdasu aibu hingchaba aduna yamna thina phuri poni adubu isadabu fanglari haiduna awaba kayasu khanglibani aina nangi mating soidana pangani aduga nangsu aigi mateng pangba tabani kamdawna nangna mateng panggadawriba hingchaba asidi mana pamdaba mioi punamak murti olhanba natragana hingna chaba ngammi aduga nangna kamdawna mateng panggadawribano madu punamak aina matang matam sana haigani haujiki oinadi aina haibada tawbiyu fare adudi aina haujik tawbise karino nangna chak thongba changbada aibusu konung manung asida nangna lona pusullu makha tabadi ai kona hairage fare adudi nangna haibado ai punamak tawrage aigi tung ilao haujik chak thongbagi matam oire adubu nang yamna sakshalo hingchaba aduna nangbu udanaba makhoi ani asumna yatnaraba matung konung manungda nupa adu changami aduga ahal aduna mahaki masa nupa laifam aduda pusalami yengo masida leriba ase aigi isa nupani ahal adugi masa nupa adugi mathangda mahaki kaka amadi mahaki mapa leptuna leirami aduga mamada leiba uramde nahaki namadi haujik fawba mafam asida hingduna leiri aigi tung ilao ahal aduna mamagi manakta purak ami namana sawari sanaramo ai sak thonglukhige aduga aikhoi punna mafam asidagi kamdawna nanthokadage haibado amuk tanasi asi hairamlaba matung ahal adu sak thongba satkhre aduga mama macha wari sanarami hingchabana kamdawna purakpa haibadu aduga karigumba numit 35 gi manungda maga luhongba yadrabadi mabu hatkani haiba wari punamak mamana lirami ima haujikti karisu waragano ai laklabanina punamak phanaba aina loina sillagani hingchaba adugi matam loigadaba kuisalaktre ima asumna mama macha wari sanaringai ahal adu sak thongba loiduna laami aduga nupa adu tonganba ka amada pusalami hingchaba asina namabu luhongba pami adubu namana yadi karigumba hingchabana namada namda luhongge khallabadi hingchaba adugi makok adu machet taaduna kaigadoribani aduna numit 35 gi manungda namabu yanaba ngairibani karigumba numit 35 gi matungda faw yadrabadi namasu napagumna murti onkhregani numit 35 sudringaida aina mabu hatkani madubu karamna oithokani mahakti phatraba mitrangi sakti yamna paiba hingchabani aduna mafam asi thadoktuna chakhibana phagani natrabadi nangbusu mana soidana hatpikhrani abo magi punsibu manghanba yaba lambi amadi soidna leiramgani adubu kana amatana madu thide adubu aidi thigani aduna abokna mabu loisanba yaba lambi leirabadi haibiyu fare adudi
mabu hatpa yaba lambi amadi lei. Nang munna taro ai hairagi. Kanagumba amana mahaki masa adu masung ani thokna thanghai amuki khuhaida yanba ngamlaba aduka mahaki masa ani adu jungle gi Hingchaba sa anina khudakta chaba ngamgadabani. Karigumba ngamdrabadi mahaki masa masung ani ado amuk hanagumna samjannaduna hanagum amuk hana hingalakani. Madu nang tauba ngamgadra? Ahal aduna haiba wa adu taraba matung munna khalaba matungda mahakna hairami ai soidina ngamgani adubu matam kharadi changani matamdo yaudri faudi nangna imabu khara senabiramo. Hoi senage adubu hariba thabak asi yanna thuna tauba mathau tai. Ahal aduna haiba wa adu taraba matung mahakna mitrangi carpet adugi matiengna nongsagi manak tamna laami aduga nongsada wari punamak tamami nongsanasu mana haiba wa adu yaduna mahaki mitrangi carpet aduda makhoi ahum konung tamna pairami aduga ahal aduga unarami. Abo haujik aikhoi matam manghanduna leiba matam natte aduna aikhoi konung manungda sangduna aikhoi gi thabak mai paknaba tause. Nangna haiba chummi. Aikhoina haina kebagi matung ina ai chak thongba changlage aduga nakhoi mayamna lotuna layu Hingchaba aduna udanaba adudi sangnaba tausi Hingchaba lakpagi matamsu oi. Asumna yanaraba matung makhoi punamak konung manungda changammi aduga nongsa anidusu mafam chana Hingchabana udanaba lotuna leirami aduga ahal adusu chak thongba changkhirami. Ima ai nangbu lauthokpa laklabani imagi awaba punamak ngasidagi kokladabani. Isanapa nang yam saichallo masigi Hingchaba se minungsi yamna khangdaba mabuk fattaba nupani mana nangbu ukhrabadi nangbu ngakpiba ngamoi mahakna nangbu soidana hingna hatkigani. Hoi ima ai section leige ai haujikti mitrangi khudok adu seasonduna kana amatana aibu udanaba ai taurage nupa aduna ahal aduna piramba khudok adu sibadagi kana amatana mabu uba phangdre. Isanapa nangbu kaida leige isabu imana uba phangdre nang kaisu tawdabara? Ima ai kaisu tawde imagi nakanda ai lei kananasu aibu uba phangloi adubu ainadi loina uba phangi. Machagi wa adu tabada mama adu haraurami adubu ikhang khanghaudana Hingchaba adu mafam aduda lakpa haurami makhutta sana lupa mayam puraktuna sanarembi yengo aina purakliba sana likon mayamse loina sidalo masina nangbu hanadagi hena fajahandoini. Ai nangi sana lupa mayamse pamde aduga ai kaidonungda nangi nupi oibasu yaroi aidi ningthau pamhaibagi nupini matam punamakta nangna hatke hairabasu hatlo aibu. Apangbi nupi ngasi nangbu aigi oirabasu nongmadi nang soidana aigi oigani aina nangi nupasu murti olhankhrabani karigumba nangna aigi wa asi yadrabadi nasa adu machet settuna jungle asina leiriba sa mayamda pijagani kadai chakre madugi hanubido. Kari habigidaba ai mafam asida lei. Hanubi nang mangonda gyan tanaba kari amata haidrabara ma hujik fauba aina haiba yadi aibu ikaiba pire karigumba yadrabadi ma aina murti onnaba tawkhrani. Mabu yanaba ai soidana haijage saubikhinu haujikmak yadrabasu ma kona soidana yanaba ai haige. Hingchaba adu sauduna murti leiba ka aduda laami aduga tolen khongmana mage matung inera ami masigi murti mayam si leibana sanare mina aibu
ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯇꯣꯂꯦꯟꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯃꯁꯨꯡ ꯑꯅꯤ ꯊꯣꯛꯅ ꯀꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯥ ꯑꯅꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯅꯥꯃꯟꯈꯤꯕꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯆꯥꯕ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯃꯨꯔꯇꯤ ꯑꯣꯜꯂ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯨꯝꯅ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯂꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯂꯦꯟꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯄꯗꯒꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯎꯐꯨꯜ ꯑꯣꯟꯗꯨꯅ ꯀꯥꯏꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯀꯥꯔꯄꯦꯠꯀꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯕ ꯉꯝꯃꯝꯃꯤ꯫